अहनवद हौज फाउबगी मरोइबा पाउ पिजरी तुंगी चारोल सुरुलदा इंग तप नुंगा याइफबा खुनाय मा पिरमननबा अपुनबगी पांगल सागतपा मथौक ताइ हाइना हानगी UNLF की चेयरमैन आरके मेगेना हाइख्रे अमदी मपानदगी संगलकपा मितोफ सिंगना यलहोमी फुरु मसेलगी मरक्ता नुंगसिनदनबा होनरिबासी अमतो ओइना थेंगनमिनबा मथौक तारे हाइना यलहोमी फुरु की सेक्रेटरी आरके विजयलक्ष्मीना हाइख्रे खुरुमजरी ISTV पाव मिंग ताबिरबा पुनमकपु तराम नोकचरी हौज फाउबगी मरोइबा पाउसिंग मियामदा पिजरी तुंगी चारोल सुरोलदा इंग तप नुंगाय फव खुनाय मा पिरमननबा पुनबगी पांगल सागतपा मथौक ताइ हाइना हानगी UNLF की चेयरमैन आरके मेगेना खुंद्राकपम केंद्र तेंगबांग लुफना सिंदुना कुकी लांदा केंद्र सिदगी लैखिद्रबा अथौबा तरागी इमुंग मनुंगदा तेंगबांग पिबगी थौरमदा हाइख्रे युमनाम खुमनौदा लैबा नोंथोंगबम राजेनगी युमनाम खुनौदा लैबा नोंथोंगबम राजेंद्रोगी युमदा पांगथोकपा थौरमदुदा खुंद्राकपम केंद्र तेंगबांग लुफ अमदि विलेज प्रोटेक्शन फोर्स की थौपुब सिंह सरुग्याकी लैखिद्रबा थौबा तरागी इमुंग मनुंगी मियोय सिंगदा हंदक अहुमलक सुबो ओइना सेलगी मतेंग पिदुना इकाई खुमनबा उटपदा नतना लैखिद्रबा थौबा हाविजम सोमेन कुमार अमदि अथौबा नंदैबम रोजेंगी लोइनबिदा इलेक्ट्रिक फिशाकोन अममम खुसिनकी आरके मेगेना मखा तारदुना इरेपाकी दमक्ता थवाइना पोंथा पिख्रबा अथौब सिंह असे मखोइना लैखिदबा मतमददी अथौब मिंथोन पिदुना लैवाक मियाम हुफना महाकी मथौ मंगम पांगथोकपदा सरुक यारमी मथंगी सहीदगिदी कनानसु निंगसिंग बिदबगुम तौरिबसी तौदनबा लैखिद्रबा मियोय अदुगी इमुंग मनुंगी मियोय सिंह अदु खुंगंग लैकाइगा पुन्ना हिंमिनबा मथौ ताइ हंदक थोकलिबा कुकी अमदी मैते अनिगी मरक्ता थोकलिबा लानसे मैतै खुनायसी नमथननबा सिनबा कनागुंबा खरना सिनबा लाने हाबसी लोइना खंगनरबा वाफमनि मरमदुना अइखोय अपुनबगी पांगन सागतपा नतना अतोपा उपाय अमा लैरोय हाइखि मसी सापले हैनरिबा लंबी थों या पाक लंबी थों समक्वा फजन एयरपोर्ट के अंगटवा अचो एरोप्लेन पायदना माले मसे यामना पिक्सलनबा इंटरनेट की मता अमदी चतुर्थ सिंह खुदों चावा मयाम अमा खुदों तमसदे माले मसे खुदोंगा पाक ओइरे हैन हैन अदुमदी साइंस एंड टेक्नोलॉजी दी अदुम सापलबा तम ओइरो सेस्ता अकोर्डिंग टू गाइस नाकलवा वही हम सापत बिरो कोई ले कोई मसे हानबा हानबा अदुमे ननी मतमदा दुखा थाना रुपमदा होजिक मदद पुरा ममा तो से कोई से सापलिब्रा सापदा से थौरमदुदा नोंथोंगबम राजेंद्रोना अखोय मैते असि लांद सोकपो ओइरो लैखिदबबु ओइरो सोशल मीडिया दा थागतुना मियामदगी मतेंग नीबगी चटनबी अमा तौरकलिबा से केंद्रगी लैरिबा मिहुतसिंग अदुना थौसादबदगी तौरकपने मसिगुंबा से तारु उरुबदा नुंगाइतबा फावी हाइखि मैतै सोसाइटी सिदा लांद सोखिबा मयाम उबिरंगनी अदुदा सोखिबने रे को फेसबुक दा थालगतपा अदु पाउचे दा हपपा अरेदु आई लाइन मंगमद्रे खर लाइन बियो आई जीपे नंबर आपसिदा पैसा का कापियो का तौरको मतम सिदा मखोइन थवै कॉन्ट्रैक्ट पि से करिगिनो मखोइन सोइ से करिगिनो जे अको सोसाइटी दा मैतै को जे ताउ लेबुमा बिलै लै अकोगी यंदा से थुगाने मोना को लांचेना थवै थागि द मिया द पैसा का लाइन बाउना ब्रन मदु फेसबुक दा हापौना ब्रन पाउचे दा हापौना ब्रन अको मैतै दा हापैने इवन लंदन दा लेरिबा एलिस केंद्र दुगी लुचिंगो लंदि लेना तो सोरक मयाम सु लेना सिंगो कानदि अकोय लोइना मांखि भाइतार लोइना मांखि मपानदगी संगलकपा मितोफ सिंगना लमदमसिदा खुंदा लैतादुना लैमिनरबा यलहोमी फुरुप असेलगी मरक्ता सिंगसेफ थादुना अमगा अमगा नुसिनदनबा होनरिबा असिदा अइखोय अमत ओइना थेंगनमिनबा मथौ तारे हाइना यलहोमी फुरुप की सेक्रेटरी आरके विजयलक्ष्मी नांगसे इंटर कल्चरल रिसोर्सेस एंड पीस बिल्डिंग हाइबा हिरमदा पांगथोखिबा नोमुगी ओइबा इंटरनेशनल वर्कशॉप होगदोपगी थरमदा हाइख्रे गवर्नमेंट हिंदी टीचर्स ट्रेनिंग कॉलेज इम्फाल काउंसिल ऑफ एजुकेशन एडमिनिस्ट्रेशन एंड मैनेजमेंट CEAM Manipur chapter amadi yalhomi furup Manipur na sinduna pangthokpa tharamadda GISTTC gi principal professor GIS Assassin ha yalhomi furup ki secretary RK Vijayalakshmi cultural activist and scholar Mutua Bahadur amadi Asia Center Harvard University ki associate Bina Lakshmi Nepram yauna wangangloi oina sarugya ke RK Vijayalakshmi na makha taraduna lamdamasida lairiba yalhomi furup sing amatta oina nungsi chanana hingminana ba matam kayadagi honaduna lakli adum oinamak mapalamdagi changlakpa miyoy singna akhoi maselgi marakta singsep thaduna amaga nungsinaduna ba honari masida akhoi na akhoi gi marakta singna rakliba asi amatta oina
थेंगनबा मथौ ताई मसिदा नतना मतम खरा अखोय मसेलगी मरक्ता ई फाउ फाउनबा ngamdana furup amaga gi marakta thajanaba leiramdaba kaya adu ngasidi thenglabasu thengna thajaba leirektuna ipa amagi machani khanduna hanana leiramba nungsi chanaba adudagi hena nungsinaba ama puroktuna akhoi amato oina mahausagum hingminaduna ing tapa lamdam ama oirgani haibagi thajaba lei haiki ngasi phabuda akoina pangthok charakliba workshop seminar aduga akoina khun khunda chacharuba matamda akoigi bonding se yam nauna sengat phasagat po ide habidi akoise hana dagi leraklaba bonding nina het wari saba unaba matamda nuksina badudi saphongla pa haitare yamna thengna akoise makeup tholapa taragasu hojikti akoise pundaba yade united oidaba yade habise people khudimakta community khudimakta realize tore aduna people to people connection khwai makhongdigi horaba matungda akoigi connection se semaba matungda sungsoi soidana akoigi marakta misunderstanding leiramba communication gap leiramba amana amada akoigi historical grievances myam ama leiramba myam se singdoknaraba matungda loinama diminish toraba matungda hanagi nuksinabagi bonding do amukena stronger oina semakani habigi thajabasiga loinana akoina sigumba workshop se akoi mathang mathang sum sinjarapani Miyam gi mihutna laingak sengba ngamdraba CM resign tawraba sashan tawba heitraba ngasi gi mihut sing asida Manipur miyam na thajaba thambagi muhutta mama laibak nungsiba Manipur kanbagi wakhalon haugalakliba naha sing amadi mahiroi sing da chelhanba mathau tare haina konthojam kendrada MLA oiduna minister fobo oiramlaba hanagi MPT mainana Rajiv Gandhi gi marifutara mathoirak suba mapok thauramda haikre ingsok lising amaga chamapan marifu mari dagi ingsok lising amaga chamapan Marifu Mapan Fauba Bharat ki tare suba Prime Minister Oibiramba Rajiv Gandhi ki marifutara mathoirak suba mapokumun gamari lenana Bharat pumba pangthok liba Sadbhavana Divas ke Thauram Imphal West ki konthojam kendro ge awangziri da pangthokiba tharamadu da mahakna makhatana haikibada haujik leiriba BJP ki lenga sida thajaba amatha leitre sashan tawba haitroga atopa party da taisinduna leire government semba ngamdana haujik PR gi sashan thamduna Manipur kanbagi mahutta Manipur miyam kham thengna wahanana basinduna leiriba sida tungi mirol ngasigi youth amadi mahiroi singda mama lebak nungsiba amadi miyam nungsibagi wakhalon pokhanba haujik matam oire haike koi lang be irang ase so ma ya ma se sik pau mai koi chap chana loire ha ngam dre koi na khajba koi ge sarkar MLA sing mayam sarkar sema ngam dadana mo si mi resign ka bani ade hendok tana hoji koi sarkar sema ngam da lai bani yam da luwa ta ka suda koi ningan ha ya de mama lai ba ko nungsiba mazati bun nungsiba angang mayam ma se ko tragati koi ge lamjigi hoiba koi ge saktam koi ge lon koi nungsinaba puna mak se koi kan mo dol bani tung da hokati bai chasi susing mayam asida koi malewa nang mi wakalon koi ma se nungsinaba wakalon ama so ingsa tokba adugumba mayam se koi tambiraga koi tapiraga pai muna sahi ni chang sinna lising ani ohum sagat piramba adugumba sakot koi thagado madu koi leina ko horaba tawani MPCC ki kisan gi chairman Laisram Nandwana nungaiba lamda mama sakhat pakhunai ema purakse harabadi mama laibak nungsiba iram dambu nungsiba mama mapa ichilinaw ni khanba ngamba mihud khanba matam oire sakhat pa kendra ma oina na bahona bada kendra da laibiriba miyamna isagi mihud khanbada paisa paiba mi khanbagi matam hele miyam ga hak thengna na chatminaga da ba mihud khalasi haiki Manipur nungaina lege haragadi karamba niyoina lebak aga phagadage karamba party lebak aga phagadage haibaji yam thamiraga amuktakni akoi kunaba yam taba amachangi Myanmar gi sarang na ba phibam asi makhatana leiribana India da maru oina North East da sokhaliba sing ase thengna na ba tongan ba mideng dagi thabak paikhat pa mathau tai haina Southeast Asia and Oceania Center of MP-IDSA New Delhi gi research fellow Dr. Om Prakash Das na geopolitical development in Manipur and its impact on Indo-Myanmar border with special focus on Manipur haibasida Manipur University gi VC court holder pangthokpa guest lecture gi tharom da haikre tharamadu da Director General Assam Rifles Lieutenant General Bikas Lakhera Manipur University ki VC Professor Naurem Lokendra Security Advisor Kuldeep Singh Manipur Government ki Official Singh Journalist Retired Military Officer Singh Academician Singh amadi Mahiroi Singh na sarugya ki Dr. Om Prakash Das na makhatana haikibada Myanmar da haujik leiriba armed conflict ethnic tension amasung geopolitical
instability gi laita daba asina loisindabana drug trafficking, arms smuggling, opium cultivation gi chang ase hangalakle illegal oina khulai pusilakpa asina Myanmar gi civil war lohende amasung India gi north east ki lalhobu singda khulai yaholaktuna internal tension thogale makhatana border fencing ningthina paikhatpagi tangai fadaba lai haiki. One of the report is indicating that weapons which was part of Myanmar establishment during the conflict looted and they found it across the border. So this has been the issue, which also highlighting that what the intertwine and what is the connection between these two conflicts. So I'll tell you another analogy, not analogy exactly, but how these issues are interconnected. Various groups in this part of India, various insurgent groups have been supporting parties who are working there, like various groups supporting junta, few groups are supporting rebels group, and these cross connections resulted in the smuggling of arms, the providing the funding at various levels, providing other resources, and it fueled, ignited, or increased the problem because they also have interest across the border. Those alignment is resulting here that the clashes. So there are various groups engaging in joint operation, various groups in Myanmar. So this has been the issue. Fish breeder integrated fish farmer ama oiriba Bisnupur district ki Khordak tagi scientific fish academy ki progressive farmer Haisnam Devana Manipur ki ahanba oina masana macha kaptuna puthok chaba sareng macha lisingama natural water oiriba Khordak marilda loktak pat yaunanaba thadokre miyamda loktak sareng khudol tamnanaba wakalon ga loinana Haisnam Devana Khordak marilda sareng macha thadokpa duda Haisnam Devana matam amada sareng haiba nga makhal asi Manipur da marang kaina fanglame ithai varieties lakibadagi haujik ki mirolna sareng hariba nga makhal asi loktak patagi uba fangna khidre Fisheries department na Manipur gi fish farmer kharaga loinana chahi khara se da sareng macha nga gi farm khara da puthopudi laikre masina Manipur da pak sanna sareng fanghan bangam loi haiba wakalonda yumfam oraga loktak pat amuk hanna sareng lehanana ba amadi masina Manipur da sareng marang kaina fanghanana ba pandamda mahakna Fisheries department dagi sareng mapi lauraga scientific method sizinaduna macha kaptuna puthoaba sareng macha se Khordak marilda loktak yaunanaba thadabani makhatana su leftana matam matam gi sareng macha se thadananaba pandam thamli haiki mangriba nga ji yokhatpada khitaju mating pangba ngamgadra ina isu adugi asada sareng ji ko Fisheries department gi kudangda tarakanda sareng macha ji lawrakanda kapani ahamba bidding tawbuji sei ahum ani makai ahum dai change na hai moi hai matanda adugadi adu onaba pura onaba oirame thani pan mapang mnung ma ji bidding tawbu yarame ba kitu sareng ji am nungai bamna aduga amuka su amuk nungai bana ma ji kamai tawgibu amuk once bidding tawgibu mapi sina 3 time bidding tawbu ya 20 days manung amuk bidding tawbu ya ma ji aduga macha lobu ji am laiba adi kapa su yam laiba ma ji adagi hida gi dose ga si yamna thadabi khoi gi natai nga ga manandana dum yam handana thaba ya ba adagi yokpada nungai ba macha lobdi yam nungai ba ma oiba aduna adugi pandamda Manipur da farm da yokanda sareng je paksana puthokbuji khara tapka da man ba haidare adagi aina jahana koigi patta torenda marang kaina phangambado adugi leinana ba adugi phangnana ba gi pandamda koi ngasi sareng macha nga lising ama torena thadoi ji kaina matamda aina hena yamna nga macha eta yam mayam je paksana sinba thungna piba ngammi haibai kano da tawbu nate aina puthok jeba khara je takta ta hakanda loktak ta changragadi torenda legragadi mathana mathang jaidi macha olani aduna sungsoi soidana mathang jaidagidi paturena marang kaina phangnana bagi pandamda thadok chabana haida sareng ngasigi sareng macha thadaba aduda sarugya khiba retired fisheries officer tombana Manipur da sareng marang kaina fanghan ge harabadi farm da puthokliba singi mathakta loktak pat yaukrabadi masing thingamdana puthokpa ngamgani haiba wakalonda Devana tawriba sida miyamna su mating pangminasi haina appeal tawki sareng je Manipur da loktak ta koni poktring de gi ma thaina de gi ona loktak ki sareng ngai dina leram ba masi Myanmar gi January ba ji de gi June July da laga idai dam je sadring ai da ka khal aga loktak ta marum ko ne ba ichen da marum ko chei ba ne chen breeding ne ba adu si dam je block tok thama mina loktak ta sareng di phangaro ba tha da bi leitra mina ngasi Haisnam Dewan koi isa jina thadri jina mana ko thoi ba padak se arang kaila le ra loktak ki sareng do mana puthok cheri ba nga khraji khorak ki turen je thado je sin loktak ta gi duini
dam amdi kumda hiroi ji rainy season ina loktak yauhrani ngasi mana thadoi ba nga jina at least yamdrabada chamada 10 hingera 20 hingera ahing makadi loktak yaurane ba aduna tha taruk tani pan ko yari banina loktak tadi yam thuna meso orani control toba room na tabnina adedi raja da ju sareng marang kaina phangena size pingai da jeng ngarang lang da thoreng khalagadi thalokbi ba 아무도는 ngang랑데 인시니 상다 파도까지 마세 마자 어버닝에 나테 마자 어버닝에 파도까지 마싱도 한다 아니더라 아주 뭐좀 파블릭다 하이닝이 Central IPM Center Imphal na sinduna 2 days orientation training program on pesticide regulatory framework and safe and judicious use of pesticide ngasidagi sanjen thongda leiba agricultural department gi conference hall da pangthokpa hokre haudokpagi tharamadu da director of agriculture government of Manipur Salam Peter Momagi nodal officer Dr Donald Sobam yauna mari leinaba official singna sarugyaki technical session da agricultural officer PP Chintuna role of state agricultural department insecticide inspector in enforcement of insecticide act APPO binalata kangjamna insecticide act 1968 and insecticide 1971 amasung fasai designated officer Philam Surjakantana pesticide residue on human and environment haiba hiram singda resource person oina wangangki thoramadu ko mari leinana sarugya ki expert singna pesticide season bagi ek amasung rule lerabasu regulate tawdabadagi khudong chadaba kaya mayok nariba sidagi kanana ba ewe leiba mathau tai pesticide inspector amasung pesticide dealer singna su pesticide season bagi matangda achoba thodang lei haina phongdong nakhi Sigi program sida maruoina target group se state insecticide inspector amadi khoi gi pesticide dealer state gi inspector makhaina ngasai khud samnar ga moi guidance proper guidance pire haraga recommended oi quality lejaba aduga registration to ba pesticide on farm da misuse gi damakta control to namagi inspector da ngasi program da takjagini laina tina kap ga sinari ba tirla khap gi sangsi ayamba farmer sing ji directly contact to je khone dealer na ya ma to wi dealer jing ji bo khona training piraga hariba hidak ji niom chom sin hanba adugi matang na khoi tawdrsi khwaidagi koina manipur da sahi meda til hidak natraga ko phai hidak sinaba matam si lorok pantha jin wogiduribani adana haiba matam si dai koina dax gi niom chom sin halaga chaga do sinjak singida magi tin gi hidak ko phai hidak sinji yaudana ba natraga na handana bagi adugi maru pandan do tawuni Kuntramari Suba Manipuri Loan gi numit amasung mapan Suba Manipuri Youth Front of Assam MYFA gi mapokumon thauram Bijoy Govinda Mandaf Kamramanga Kasarda Manipuri Youth Front of Assam MYFA amadi Maitai Irol Yek Loina Silon Apunbaluf Assam Milan ga khusam naduna pangthokre tharamadu da AAMS ki advisor Sakhom Kamalakantana MYFA na Assam da loan gi damakta khona kibasi singthaduna loiba nairoi nipan suba schedule chankiba loan asigi fangpham thokpa hak aikhoisu fangna na ba khona ba mathau tare haiki Kaisam Vidyapatina MYFA na Ingsok lisingani ka taraga taruk tagi ngasi fawba choina khundaraba Manipuri khunai asigi damakta khonarakpasi miyamna hena khangnarabani NRC CAA COVID Associate Official Language Movement gi matangda singthaduna loiba nairoi daba khudol tambiki haiki एक पेर माँ के नाम की वखलोंदा JEO Zone 1 की मिरेंग मखादा खुंथोंगान भी अपर प्राइमरी स्कूल ना सिंधुना मालेम की कायथरकलिबा इंगसा सि खरदंग ओरबसु फगदनब पांदमदा उचरा कया थाखरे उचरा थाबगी थरमदुदा स्कूल असगी ओजा सिंह महिरोय सिंह SMC की मेंबर सिंह अमसोंग लाइकाई की मियोय सिंह सरुग्याखी उचरा थाबदुदा योंगचाक लेहाव हाइक्रू ड्रम स्टिक नोवाप न चिंगबा पुन्ना उचरा चनीरोम थाखी Hauzik Pau Gimerthan at Temregamatang Lozari. Honglagli Bapunsi Lambisida, Araba Chabaya Bamakai Sashinari. Adoni Hidak Lang Kayama Sada Yarakte, Sashi Libasingduna Adom Liberda, Kayam Sokali Kambibra. Libernabu Soklaba, Saning Tangning Powdaba, Nungaitaba, Konghamba Nungairataba Amadi Kuchu Kumen Sengalati, Kuding Maxibungak Toke Hirabadi, Jolip 100% natural syrup Amadi capsule. Jolip 100% natural syrup and capsule. Tada! Hindi matigano. Asa ba tamo? Sige yung say, next time tinacheksin na laksila ka tamo ka banine. Tadarang se, juhar habaga am takidrabo. Asum na, mayam na machalbog na option lugum. Basige yung masilog, aso yung antok ka dabatagi. Next time tinacheli. Next time juhar habaga yung laptop na nabasim bani. Zarman mo isi na mana, concrete ka tok na tinaba matamda, kapang amuk ka na hengal adli. Next TMT, strength is in the quick. Matam ginungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohali pumna magsibu kudak tapan ba ngamlaba kapidon kap siraf
100% harbel product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Kapidon cup syrup thakpiu. Kapidon cup syrup. Break matungda mayam bamuka hana taram nokchuri loina makata ba pau pizari. LDM Imphal West amadi SLVC Manipur na sinduna financial literacy camp during 3 months saturation campaign on financial inclusion scheme at Gram Panchayat level Ghari Awang Laikai da pangthokre. Department of Financial Services Government of India gi matenga loina na RBI District Administration Imphal West MSRLM amadi CRISIL ga kusamnaduna Ghari Awang Laikai Community Hall da pangthokpa financial literacy camp aduda APY hangba account hangba KYC toba nomination hapa Pm-Istv apikpa loan lobuna chingba servicing funke Sagolban Thaunau Jamlaikai GP Imphal West ki manungdagi miyoi chama gi yankai enroll tawduna kanaba lauki SBI Imphal West amadi Thobal District ki District Manager amadi Coordinator Dr. Maitram Utam Luangna financial literacy camp asigi amadi tongan scheme singi matangda wafam sing fongdorakli Department of Financial Services Ministry of Finance ki makhada July ki tarik amadagi hauraga hojik September ki tarik 90 days ki damakta situation campaign ama pangthok chabani aduga mari leinana akhoi gram panchayat level singda Director of Financial Services na India ki gram panchayat chalaga 100% situation tawgadori situation asi kari scheme no haima tamda akoina zero balance ki account hangoba PMJDY ki account hangoba account hangba kangu singsina akhoi ki KYC tobai khudong sa pe piba aduna leiba praja mayam dasu akoina ngasi appeal tawjariba asi tarik 19 September bogi da isa gi lekai da bank sing na silakpa program sing da yaubiu amasung program si da yahob nangdraga su isa gi leiriba bank branch satlaga hairiba KYC bu tawbo ero account hangbo bo ero scheme asi yaubiraga hairiba scheme asi khudong saba lobiu haina appeal tawjari Manipuri Sahitya Parishad Assam Maru Loishang Silchana Silangduna Kuntramari Suba Manipuri Longi Numit Thauram Parishad Asigi Silchar da Leiba Maru Sanglenda Pangthokre Manipuri Sahitya Parishad Assam Maru Loishang Silchar gi Maruoiba Mioi Kyana Sarugya Khiba Thoromaduda Wangang Khiba Singna Manipuri Lon na ngasi Oiriba Thagasi Yongna na Bhona Bada Choba Thodang Lau Khiba Laiwi Kraba Oza Sing Amadi Ahalaman Sing Buning Sing Laduna Makoina Ikoi gi Damak Tauramba Thodang Kaya du Kaufom Thokte Makoina Awana Kaya Mayokna Duna Lon asibu Bharat ki Sangvidhan gi Nipan Suba Sedulda Sanbiram Duna Manipuri Furupu sak taklambani ngasigi mirol aikoina Manipuri loan amadi Manipuri medium school singbu mutana na bahwana bahabasi aikoi gi thodang haiba wafam sing fongdoknaki ICR NIN FET Kolkata amadi Department of Agriculture Government of Manipur gi mireng makhada Krishi Vigyan Kendra Thobal na sinduna extraction processing value addition and product development from pineapple leaf fiber habasida numitarani chupna sathagada baki home farmer singi oiba skill development program ama KVK Thawalda hogdokre Kihomgi manadagi karamna scientific oiba maongda lang sungdoktuna fi sagadage amadi karamna senmilonda sakharhangadage haiba hiram asida numitarani chufna tongan ba topic singda khananainagada ba training program adu hogdokpagi tharomda MSME Technology Center Imphal gi Deputy Director Dr. Sinam Joren Tomba Maitaina Manipurasi Mahosa Lairembina hiram khudingda wata padana thambiram laba lemduna amadi manghanduna leirambane ngasidi Kihom manadagi lang sungdoktuna fi saba yare habasi khangle Thobal District kumba Kihom yamna Puthokpa district asigi farmers singi damakta yamna chawba kanaba amani training asigi kanaba asi farmers singna mapung fana lobi ho haiki KVK Thawal ga senbidana sailamjam siga chanaba pothok amasu oiriba Kihom yaw paisa si hai khatang da te magi koina anemba sarukni kanada basarukni na hundoiba manadu su sa loktana leiri anagi mongda amonda gi lang sungdo matumda di koina kanadre anemane kanadi ba manadu su Sasapi or me, Adumba, Sidaki or Duribatran program Sishu, another of Port Pasak and Haramado, Adaki Pegi, Lan Tokabagi, Adumba, Kaminaba, Tapiba, Tambiba, Dogi program money. KVK Thawalgi SMS Home Science RK Lemisnana Aikoigi Manipura Matam Kuinadagi Manghanduna Aremba Port Amagumna Leraklaba Kihomgi Manasi Kolkata Dagi Ninfet Sathi Koba Accelerator ama sizinaduna KVK Thawal na sanging tawbada lang oina sizinaduna sizinaba yare haiba se khangwadage lamdam asigi ki home farmer singna hena haithoi singthoina nabgidamak training program ase anirak subu oina puthokpani haiki Ihomana sitting aga koina bagi language kudu pada bagi procedure ma khaiba accelerator sing ninfet tagi koina Kolkata dagi lawraga trial tawrakanda
ꯌꯥꯝꯅ ꯃꯥꯒꯤ ꯄ꯭ꯔꯗꯛꯁꯤ ꯄꯨꯊꯣꯛꯄꯗ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯐꯖꯕ ꯐꯥꯏꯕꯔ ꯑꯃꯈꯛ ꯐꯪꯕ ꯉꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯏꯟ ꯀꯟꯇꯤꯅ꯭ꯌꯨꯁꯟ ꯇꯧꯔꯀꯥꯟꯗ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠꯇꯣ ꯑꯩꯈꯣꯏ ꯅꯤꯟꯐꯦꯠꯇ ꯄꯤꯔꯀꯥꯟꯗ ꯅꯤꯟꯐꯦꯠꯇꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯁ꯭ꯋꯥꯏꯗ ꯄꯣꯄꯨꯂꯔꯥꯏꯁ ꯇꯧꯕꯁꯤꯗ ꯃꯈꯣꯏꯅ ꯁ꯭ꯄꯣꯟꯁꯔ ꯇ꯭ꯔꯦꯅꯤꯡ ꯑꯣꯏꯅ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛ ꯇꯧꯕꯤꯈ꯭ꯔꯦ ꯍꯟꯗꯛꯀꯤꯁꯤꯅ ꯑꯅꯤꯔꯛ ꯁꯨꯕꯅꯤ Manipur Olympic Association gi mireng makhada Thoubal District Olympic Association sinduna lakliba September 23 dagi 29 fauba Thoubal District ki tongan ba ground venue singda discipline kunda sathagadaba first ever District Olympic Games 2025-2026 mai pakna pangthokpa ngamna bagidamak organizing committee semkre Thoubal District ki Deputy Commissioner gi office conference hall da DC Thoubal Hana Kamaina preside tawduna pangthokiba anoba committee sembagi mifam aduda CNA SP Thoubal yauna district asida leiba district level sports association singilu chingba sing CNA sports sympathizer sing social organization singilu chingba sing institution sing organization singi head sing District Administration gi makhada leiba DLO sing kayana sarugya ki DC Thoubal Hana Kamaibu Organizing Chairman Thoubal District Olympic Association ki President M Mani Singh bu Working Chairman Organizing Secretary Oina M Madhushadon Singh yauna tongan ba member sing khankre committee sigi organizing chairman oina khankraba DC Thoubal Hana Kamai amadi vice chairman oina khankraba senior SP Thoubal Sivananda Surve anina numit mangani chufna chathagadoriba first district Olympic Games asida district administration Thoubal amadi district police Thoubal gi maikei dagi pangba yaba mateng pungba pangani tongan ba discipline kunda nupa macha Sanipan ga humputara manga amadi nupi macha chamri ga humputara taret punna district asigi sanroi lising amaga chamapan yankhaina saruk yaduna pangthokadoriba games asibu mai paknana bahonabada amadi lamdamasida sports ki movement yangsinanaba amasung sanroi kaya semginanaba honabada district asigi praja section khudimakna saugapiu haina appeal tawkhi loislakpada haujuk fawgi maruiba paw amuka hanna pizari Tungi Sarol Surolda Ingtapa Nungaya Fava Kunayama Piramnanava Apunbagi Pangal Sakatpa Mathautai Haina Hanagi UNLF Chairman RK Megan High Grade Amadi Mapandagi Sanglak Pamitop Singna Yelhomi Furok Maselgi Marakta Nungsinadana Bakona Rivasi Amat Oina Tengnaminaba Mathautare Haina Yelhomi Furok Secretary RK Vijayalaxmina High Grade Hauzik fawbagi onadi Manipuri pau matang stelo jere mireng tabiri bapunamakpo muka hanna khurujere